Kerala-dagi haurakkiba kumgi nong Manipur yauna North-East state-singda matam khara asida yauraklagani haina panari. Cyclone Remal-na yamna hena sokhankraba state asida kumgi nong lakshilagadi amukkasu state asida ising ichaw ama thoklakadra haibagi wafam ama lakli. Hiram asida Impact TV-gi report ama. Cyclone Remal maram oirga purak kiwa kanma nongaduna maram oirga state asigi mafam ayamada ising thumjinba turel torban kaiduna amadi turel patharakuna miyamda ising chawgi oiba achouba awam khudong sadaba misi mina amadi malchang mangba yauna nuaitaba thodokya thohnikre Cyclone Remal na maram oirga state asigi yamna maru oiba turel ani Imphal turel amadi namul turel pathorakpa amadi torban mafam kyada taibana maram oirga Imphal East amadi Imphal West district manung chana leiba mafam kayada kudakki oiba ising ichauna yamna hena ama ta thonki Wangoi Kendrigi manung chana laifrakpam dagi khairakpam Devendro na hai Imphal turel gi imai asi ngasi nomanini asida takiba taragasu turel asigi paring ama oiriba laifrakpam amadi iram sifai gi mapa asi lipainingai oiri mari leinaba singna hairiba mafam sing asi athuboda semjin binaba miyeng changbiu haina Devendro na pil torogli hojik sida khoigi sing mayeng khara handharingai sida khoigi hojiki matam dugi haktang dugi khoina paklong na wa nungjong ga thong tawurgesu hojik sing handabi tanza si khoina phangingai sida khoigi matik saba u gumba kai gumba adagi fajana mawong ta na sembaga khara hena handaki season sida khoi board pilot training wandu nangdgesu adagi season sida praja sida mi paiba pokta ba ya mongda khoi sarkar side tagi government side tagi adu khoi honorable sign MLA na sinbiraga adu kitang sang na chapya ba lambela kano moina mawong moina tang prajangi side tagi samaning ba apam belai Wangoi Kendrigi manung chana top pokpi da leiba hastam Gyaneshwar mangang na hai haukiba nomanini gi mamangda chukhiba kanma nong aduna maram oirga nambut turelgi paring ama oiriba top pokpi mapada turelgi imai pathrakpana maram oirga ichawgi oiba achouba awaba mayuk nakhi adubu arambai tengolgi volunteer sing yauna numidang ahum chukna honaduna ichaw adu lakshin mangamki hairiba mafam asida concrete retaining wall ama sabinaba haiduna sahi ahum mari gi mamangdagi haijaduna lakhibani hairiba mafam asida ichaw ama muk lakpa taragadi sungsoi soidana hairiba mafam asi kaigani haina haistam Gyaneshwar thamlakli matang ising ichaw muk lagadi adum khudung thingai masina werkatu je kul mari mangaje ising gi ipak de roiba santan na kasongwang dum chungwarang dum kai ri kung taru makai adoita puralale tu arambai gi silno am lakna kan honabi to bobi je adu sigi matakta khogi sala lokol nga amagal masidu sidi hanu kudung tiweda na matangi saw mung lakwadadi sungsoi dane sakkargani yi khoi noi MLA na wangoi dine khoi pokui bobi lambi je yam nungai na last thabadagi handak ising chawgi awa bala kadu boto lambi je class la e phadana lambi kai gumba kai raga ju khoi hudi lambi je phabani na posai puthok puchin du raga ju yam problem kasu lai kre na hudi khonam khalle Imphal West district ki manung channa wangoi Manipur Kendra madi langkawan Kendra gi tongan ba mafam jingda hairiba ikang khaundana lakhiba Cyclone Remal maram oirga ising chawki oiba khudong chadaba waba mayok nariba adu yengsin jaruba adugi sarwa moina ngasi akoina leijariba mafam asi Wangoi Kendra gi manung chana leiriba somro makha lekai bebam maning lokondani namuturen gi torban kaiba aduna maram oirga hairiba lokon asida leiba lofong kya ama thumjin khre loinena hairiba mafam sing asida nga kya chendhokiduna lomi singda yamna hena khudong chadaba ma mayok nari litan thong hai khangnei koin majorom dei follow ko thong phol la ko ji si yong na nung thabir ga meter chonga ji nung tharaga leba chi honjan ba yar kanda department ni be ko wa khatang ngam dadna ko gi si GI pipe choba inchi manga gi GI pipe si loga GI pipe sin thinga kanda humni subu nu mitang ngam ko ni ko gi se honorable level wangoi si khurajim local gi yamna chawba magi tofom topa dait longna masak khangna tawbirak masi no du koi lekai dam ne kai si gi thagat pa mangonda MLA ba thar phom tok chi adubu maroi wafam di hai ba thawa si ko gi rainy season gi mangoi na Cyclone Remal haibra kaino madugi boduna thokibane ko adu oregadi rainy season gi mangoi na koina masi department side gi kari kari tobo yabado koi gi thama gi matung dari rainy season chap chana nong churani masi gi mangoi na hana su masi mafam si uku mu leramani lokol sigi singti toksijin long ka loin mak doromani hojikti sigi kai busin manoi kanda masi chi thona hona da matam khra changani haibu mayam si khanbira kanda department mari lenaba department na masi ji miyeng changbiraga atho matam thabo lokhoning ni
cyclone riman loi khraba taragasu monsoon season lakadoi asi yenglaga hairiba imphal river amadi namul turengi tongan tongan ba mafam singda kaiba yaba torban kaiba yaba mafam singda mari leinaba department loinana mari leinaba MLA singna ningthina yengchen biduna hairiba torban sing asi matam sana samjinba taragadi hairiba torban mapan sing asida leiriba miam loinana lomi singna cyclone rimana pikiba seitheng adu amuhana nanhandaba yagani haiba wafam asini camera person pibo loina pawdam jariba bakta tormam bank news samuro makhalakai